Noorul Hassan ki thaung yaningdba fongdokhre wakan mifam sathakre. Khergaon makha lekai de leiba Khergaon Junior High School ground da paikhaliba land development amadi compost pit sabagi thabak su lepu haina Khetrigaon SC MLA Sheikh Noorul Hassan na fazadaba wahi wata kaya sizinaba amadi mahaki manau nupa amasung thomi singna nongmai raung masing khangdana kapkhiba si yamna democratic oidaba thaongni constituency asigi lusingba ama oibada matiksa de haina Khetrigaon Gram Panchayat 2 gi chairperson Azmal Khan na fongdoragli Thasigi manga ki numidang de MLA masayaw na manau nupa sing amadi masing yamlaba worker sing Khergaon Junior High School lampakta laktuna thaba asi makhata na sathaba yaroi haiduna nongmai round kaya kapkhibani hairi hiram asigi matang na ngasi Khergaon part 2 na sinduna lampak asimakta dalaikai asigi miyamna saruk yaduna wakan mifam ama sathaki wakan mifam adu da saruk yaruduna Azmal na hai MLA amadi mahaki manau nupa MCS Hakim amadi Kamran amasung masing yamlaba worker sing na mafam asida land development tawba yaroi compost pit saba yaroi hairaki NREGS ki thabak asi school campus ta tawba yade haiba wafam sing thamki wafam sida aigi inaw na chakho thorangi thabak paikhatpada kari akaiba leibage hanglubagi MLA masayaw na khompang na fawba kawrakhi hairi mahang na hai tawraliba thawong sing asi fatte hairubagi Kamran na nongmai macha ama satolaga round kaya kapa haurakhi loina na worker sing gi maraktagi su nongmai round masing khangdana kapthoraki mahaki security personnel da fawba kari nongmai kaptribano haiduna khupang na thaki phajada wahi wata ga loina na nongmai kapu haiba order supi ki thawong asi yamna democratic oidaba amadi lusingba ma oibada matiksa de haibadu utpani haike wakan mifam adu de MLA Sheikh Noorul Hassan na Khetrigaon part 2 gi mifam mafam da development tawbada ayet pa piba yaning de MLA gi geng khupu miyam da ki khang piba yaning de haina thaba pleka sing paiki Earthquake mayok na duna awab nanglaba Myanmar Meitei singna miyam dagi mateng nirakli Sahi asigi March ko nipan da Myanmar da thokiba akanba juar habana sohalaba Myanmar da khundariba Meitei singna miyam gi mateng nirakli hiram asiga mari lainana Myanmar gi sagang penasu dagi anobam rekhana hai Myanmar da thokiba akanba juar haba aduna Mandile da leiriba Meitei sing siba naba yaudраbasu yum kay amanga ta thoktuna leifom leitabagi khudongsa daba kaya mayoknari masida natana maruiba laisang kaya amasu atia kai nangkhre atopa country kaya dagi mateng pangba laklabasu mateng fangdaba yaubana Myanmar da haujik leiriba Meitei sing leifom safom leitabagi khudongsa daba awaba kaya mayoknaduna leli oiriba phim asida India da leiriba miyamnasu angamba mateng pangbiu haiba wafam thamlakli amaromda earthquake na maram oiraga awaba mayoknariba Myanmar da leiriba Meitei singi mateng pangnanaba nongmagi oiba khana neinabagi mifam ama ngasi TG Higher Secondary School da pangthokre voluntary oina tholakpa miyoi kayana punsinduna sathakiba khana neinaba aduda earthquake ki Myanmar gi victim gi oiba relief sub committee amasu semkhre khana neinaba aduda retired IAS RK Nimai RIMS ki hanagi superintendent Dr Y Mohan MTU gi associate professor L Kosigyan MU gi Center for Myanmar Studies gi PS Chandra Kumar amadi Indo Myanmar Association ki president S Samuna singba miyoi singna maru eba wangangloi sing oina saruk yakhi khana nainaba aduga mari leinana RK Nimai na hai awaba ma tarakpa matamda aikhoi masel angamba mateng pangnaba haibasi tangai fade masina Myanmar da leiriba Meitei singa lamdam asigi miyanga su hena naksinaba mari semnaba masak ama oigani awaba taraba Myanmar da leiriba Meitei singi dama aikhoina angamba mateng pangbada aikhoi khudimangna thodang lominasi haike ngasi sengkhiba committee adugi advisor oina RK Nimai convener oina hauroksam Anil amadi member oina miyoi taramathoi amasu khanki UNACO School da sirigliba maral yumpham yaudabani UNACO School gi mathakta Manipur Facts se koba Facebook page amana ngasi post ama thagatuna sirigliba maran asi yumpham yaudabani haina UNACO School gi PRO P Sanaye mana khuyek piduna thadorokpa zero lamana khanghalagli zero lasina hai UNACO School na mahairoi madi staff singda namduna sanalebak pause lawhali haibasi yumpham yaudabani school asina mahairoi sing amadi staff singda namduna pause asi lawhan khiba leite pause lawriba sing adu masa masa gi apam bangaktani maram asina sirigliba maran asi aranba amadi yumpham yaudabani Manipur Facts se ki page aduda sanalebak pause gi publisher busu maral siragli matang asida thamjaningba wafam di UNACO School da sanalebak ki publisher ga karigumba makhal amatagi mari lainade hiram asigi matang da siragliba maral sing adu su yumpham yaudabani
Maram asina Yunako School da sirang liba maral sing asigi mayokta ngasi Manipur Police ki DG Cyber Crime Police Station gi OC amadi Facebook ki India da wakatuna logi oiba action lokhat pinaba haijakre school asina isa gi mixat ngang na ba paikhat pom thoba thabak thoram sing paikhat kani Yunako School na mahiru sing da afaba makhal gi education pin na ba makhata na lep khigani asigumba school gi mixat thina na ba silak pa thabak thoram amata da tumin na laithok loi haina sucherol asina makhata ragli